ꯍꯧꯈꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13ꯗ ꯍꯥꯏꯕꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯔꯁꯤꯌꯥꯅ ꯃꯨꯟ ꯃꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒ ꯆꯠꯊꯔꯤꯕ ꯂꯥꯜꯂꯛꯁꯤꯗ ꯃꯨꯟ ꯃꯤꯁꯟꯁꯨ ꯇꯧꯍꯧꯔꯤ꯫ ꯁ꯭ꯄꯦꯁꯀꯤ ꯂꯝꯗꯥꯡꯗ ꯔꯁꯤꯌꯥ ꯐꯥꯎꯈ꯭ꯔꯕꯣꯠꯅꯤ, ꯑꯗꯨꯕꯨ ꯍꯧꯈꯤꯕ 47 ꯏꯌꯔꯁꯁꯤꯗ ꯃꯈꯣꯏꯅ ꯃꯨꯟ ꯃꯤꯁꯟ ꯇꯧꯈꯤꯗ꯭ꯔꯤ꯫ ꯍꯟꯗꯛ ꯔꯁꯤꯌꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯆꯟꯗ꯭ꯔꯌꯥꯟ 3ꯁꯨ ꯊꯨꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯔꯁꯤꯌꯥꯒꯤꯗꯤ ꯀꯨꯏꯅ ꯆꯪꯂꯣꯏ ꯍꯥꯏꯔꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯔꯣꯀꯦꯠꯅ ꯍꯦꯂꯤ ꯁ꯭ꯄꯤꯗ ꯅꯨꯃꯤꯠ 5.5ꯅꯤꯇ ꯆꯪꯒꯅꯤ ꯊꯥꯗ ꯊꯨꯡꯕꯒꯤꯗꯃꯛ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 9:10ꯗ ꯂꯣꯟꯆ ꯇꯧꯈꯤꯕꯅꯤ꯫ ꯁꯨꯏꯖ-2 ꯐ꯭ꯔꯤꯖꯦꯜ ꯀꯧꯕ ꯔꯣꯀꯦꯠꯇ ꯂꯨꯅꯥ ꯀꯧꯕ ꯂꯦꯟꯗꯔ ꯄꯨꯔꯒ ꯃꯤꯠꯀꯤ ꯃꯥꯡꯗ ꯀꯥꯞꯇꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ 564 ꯁꯦꯀꯦꯟ ꯃꯇꯨꯡꯗ ꯔꯣꯀꯦꯠꯀꯤ ꯊꯥꯔꯠ ꯁ꯭ꯇꯦꯖ ꯂꯣꯏꯔꯗꯨꯅ ꯍꯥꯏꯕꯗꯤ ꯃꯊꯪ ꯈꯥꯏꯗꯣꯛꯅꯔꯗꯨꯅ ꯐ꯭ꯔꯤꯒꯦꯠ ꯑꯗꯣ ꯔꯣꯀꯦꯠꯀ ꯈꯥꯏꯅꯈꯤ꯫ ꯐ꯭ꯔꯤꯒꯦꯠ ꯑꯁꯤꯅ ꯄꯣꯔꯁꯟ ꯑꯃꯅꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯅꯥ ꯀꯧꯕ ꯂꯦꯟꯗꯔ ꯑꯁꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯐ꯭ꯔꯤꯒꯦꯠ ꯑꯁꯤꯁꯨ ꯂꯩꯍꯧꯔꯒ ꯂꯨꯅꯥꯗꯨꯗ ꯊꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯂꯒ ꯇꯥꯔꯨꯗꯧꯔꯤꯕꯅꯤ꯫ ꯆꯟꯗ꯭ꯔꯌꯥꯟ 3ꯗꯒꯤ ꯃꯥꯅ ꯍꯥꯟꯒꯅꯤ ꯍꯥꯏꯔꯤ, ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯣꯏꯗꯕ ꯇꯨꯡꯒꯤ ꯋꯥꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯇꯥꯁ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒꯤ ꯂꯨꯅꯥ ꯂꯦꯟꯗꯔ ꯑꯁꯤ ꯅꯨꯃꯤꯠ 8ꯗꯒꯤ 8ꯅꯤ ꯐꯥꯎꯕ ꯊꯥꯗ ꯂꯩꯒꯅꯤ, ꯑꯗꯨꯒ ꯕꯨꯒꯣꯁꯂꯣꯚꯁ꯭ꯀꯤ ꯀꯧꯕ ꯀ꯭ꯔꯦꯇꯔ ꯑꯀꯨꯠꯄ ꯃꯐꯝ ꯂꯣꯝꯗ ꯆꯠꯂꯒ ꯌꯦꯡꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯦꯟꯗꯔ ꯑꯁꯤ ꯊꯥꯒꯤ ꯁꯥꯎꯠ ꯄꯣꯜꯗ ꯂꯦꯟꯗꯤꯡ ꯇꯧꯒꯗꯕꯅꯤ꯫ ꯆꯟꯗ꯭ꯔꯌꯥꯟ 3ꯁꯨ ꯁꯥꯎꯠ ꯄꯣꯜꯗ ꯂꯦꯟꯗꯤꯡ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯔꯁꯤꯌꯥꯅ ꯍꯥꯟꯈꯤꯕꯁꯨ ꯌꯥꯏ꯫ ꯁꯥꯎꯠ ꯄꯣꯜ ꯑꯁꯤ ꯃꯝꯃꯤ, ꯏꯪꯕꯁꯨ ꯌꯥꯝꯅ ꯏꯪꯕꯒꯤ ꯋꯥꯅꯤ꯫ ꯊꯥꯒꯤ ꯄꯣꯔꯁꯟ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯍꯟꯗꯛꯀꯤ ꯃꯨꯟ ꯃꯤꯁꯟ ꯑꯁꯤꯒꯤ ꯑꯣꯕꯖꯦꯛꯇꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯁꯤꯡ ꯊꯤꯕ, ꯑꯇꯣꯞꯄ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝꯈ꯭ꯔꯦ ꯃꯈꯜ꯫ ꯄ꯭ꯂꯁ ꯁ꯭ꯄꯦꯁꯇꯒꯤ ꯂꯥꯛꯄ ꯔꯦꯒꯤ ꯏꯐꯦꯛ ꯌꯦꯡꯕ, ꯄ꯭ꯂꯁ ꯊꯥꯗꯒꯤ ꯊꯣꯛꯂꯤꯕ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛꯀꯤ ꯏꯐꯦꯛ ꯆꯦꯛ ꯇꯧꯕꯅꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯊꯥꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯀꯔꯤꯅꯣ, ꯃꯗꯨꯗ ꯂꯩꯔꯤꯕ ꯂꯩꯐꯨꯜ ꯂꯣꯏꯅꯅ ꯀꯔꯤ ꯑꯔꯣꯠ ꯑꯊꯨꯝ ꯄꯣꯠꯆꯩ ꯂꯩ ꯌꯥꯝꯈ꯭ꯔꯦ꯫ ꯍꯟꯗꯛ ꯁ꯭ꯇꯗꯤ ꯇꯧꯗꯣꯔꯤꯕꯁꯦ ꯔꯁꯤꯌꯥꯅ ꯂꯨꯅꯥ ꯍꯥꯏꯁꯤꯗ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯊꯥꯗꯒꯤ ꯊꯣꯛꯂꯤꯕ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛꯀꯤ ꯏꯐꯦꯛ ꯆꯦꯛ ꯇꯧꯕꯅꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯊꯥꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯀꯔꯤꯅꯣ, ꯃꯗꯨꯗ ꯂꯩꯔꯤꯕ ꯎꯐꯨꯜ ꯂꯣꯏꯅꯅ ꯀꯔꯤ ꯑꯔꯣꯠꯄ ꯄꯣꯠꯆꯩ ꯂꯩ ꯌꯥꯝꯈ꯭ꯔꯦ꯫ ꯁ꯭ꯇꯗꯤ ꯇꯧꯗꯣꯔꯤꯕꯁꯦ ꯂꯨꯅꯥ ꯍꯥꯏꯁꯤꯗ ꯀꯦꯃꯦꯔꯥ ꯌꯥꯝꯅꯤ ꯌꯥꯎꯔꯤꯕ, ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯂꯦꯟꯗꯤꯡꯗꯒꯤ ꯍꯧꯔꯒ ꯁꯦꯀꯦꯟ ꯑꯥꯐꯇꯔ ꯁꯦꯀꯦꯟ ꯀꯔꯤ ꯊꯦꯡꯅꯩ ꯎꯅꯩ ꯂꯣꯏꯅ ꯊꯥꯗꯣꯔꯛꯀꯅꯤ, ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯅꯤ꯫ ꯔꯁꯤꯌꯥꯅ ꯁ꯭ꯄꯦꯁ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯅꯥꯁꯥꯒꯤ ꯃꯇꯦꯡ ꯂꯧꯗꯦ꯫ ꯑꯁꯨꯝꯁꯨ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯑꯇꯩ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯔꯁꯤꯌꯥꯕꯨ ꯑꯥꯏꯁꯣꯂꯦꯠ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ, ꯕꯠ ꯃꯈꯣꯏꯕꯨ ꯊꯠꯄ ꯉꯝꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ꯫ ꯁ꯭ꯄꯦꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯅꯥꯁꯥꯅ ꯔꯁꯤꯌꯥꯒꯤ ꯍꯟꯗꯛꯀꯤ ꯊꯥꯒꯠꯂꯤꯕ ꯂꯦꯟꯗꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏ꯫ ꯔꯁꯤꯌꯥꯒꯤ ꯂꯦꯟꯗꯔ ꯑꯗꯣ ꯃꯈꯣꯡ 4 ꯄꯥꯜꯂꯤ, ꯒ꯭ꯌꯥꯁꯀꯤ ꯇꯦꯡꯛ ꯈꯔ ꯅꯞꯂꯤ, ꯑꯗꯨꯒ ꯁꯣꯂꯔ ꯄꯦꯅꯦꯜ ꯀꯌꯥꯁꯨ ꯌꯥꯎꯔꯤ, ꯂꯣꯏꯅꯅ ꯀꯦꯃꯦꯔꯥ, ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯇꯧꯔꯛꯀꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯄꯥꯔꯦꯇꯁ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯏ꯫ ꯔꯁꯤꯌꯥꯒꯤ ꯍꯟꯗꯛꯀꯤ ꯃꯤꯁꯟ ꯑꯁꯤꯅ ꯁꯛꯁꯦꯁ ꯑꯣꯏꯔꯕꯗꯤ ꯊꯥꯒꯤ ꯁꯥꯎꯠ ꯄꯣꯜꯗ ꯂꯩꯔꯤꯕ ꯑꯀꯨꯞꯄ ꯃꯔꯣꯜ ꯀꯌꯥꯇꯪꯕ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯥꯡꯗꯁꯨ ꯔꯁꯤꯌꯥꯗꯤ ꯁꯛꯁꯦꯁ ꯇꯧꯈ꯭ꯔꯦ꯫ ꯊꯥꯗ ꯂꯦꯟꯗꯤꯡ ꯊꯥꯒꯠꯄꯗ ꯇꯁꯦꯡꯅꯃꯛꯀꯤ ꯊꯥꯒꯤ ꯑꯀꯨꯞꯄ ꯋꯥ ꯈꯪꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯁꯤꯡ ꯊꯥꯒꯠꯐꯝ ꯊꯣꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯤ ꯌꯥꯏꯒ ꯐꯪꯂꯨꯔꯕꯗꯤ ꯃꯗꯨ ꯄꯨꯔꯛꯂꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯏꯅꯥꯛ ꯈꯨꯜꯍꯟꯕ ꯌꯥꯏ꯫ So thanks for watching.